Center na Ayaba Pigera-Piroigera Manipur da THOKLIBA IRANG ASIGA mari LEINANA Hayeng New Delhi ki Jantar Mantar da India Bloc na Khongjang Changshillagani HAINA MPCC ke Chief Spokesperson HARESHWAR GOSHWAMI na LAOTHOKKHRE India Bloc na Changsin Gadoriba Khongjang asigi matang da ngasi Congress Bhavan da pangthokpa pau ki mifam amada wafam asi phongdoklatuna HARESHWAR GOSHWAMI na hai Manipur da THOKLIBA IRANG asigi waroshin ama puraknaba India Bloc Manipur na Lengak asigi President Prime Minister Union Home Minister amade Manipur gi Governor da memorandum kayarak hanna thaduna taksinba laikre Masigi sumathakta political party khudingmak ke meeting ama kaunabasu Chief Minister da taknaraga lakhe loinana Manipur Legislative Assembly ke tongan ba mifam sing da so Congress Party na Manipur ge THOKLIBA IRANG asigi waroshin purakpa yagataba resolution laushi haiba wafam thamba laikre Laibak thibadi haukiba tha taranipan henba asi opposition na thamliba demand sing tabidana lakhe fibam asidage Delhi da chatlaga center ki luchingba sing da akanba pressure pinaba mamang thage tang kunmanga da famkhiba India Bloc Manipur ki mifam amana warep lokhe Khongjang asi haukiba tang tarukta changsinnaba matam lepkhibani adumakpo khudong chadaba kharadagi yaithoklaga lakpani masiga iroinana India Bloc Manipur na Jantar Mantar da Khongjang changsinnabagi damak Ayaba Center na mari leinaba authority na pirakhide Pumnamak sing asi oiduna so Hayeng nungthil pung ani rom taba aduaida New Delhi ke Jantar Mantar da angamba thakta Khongjang changsinnaba sem sare masigi damak CLP gi luchingba okram ibobi amasung MPCC ke President MLA ke Meghachandra yauna Congress Party ke legislature MPCC ke office bearer amade India Bloc Manipur da yauba tongan ba political party tara ki luchingba sing amade Congress Party ke hanage minister amasung MLA kaya Khongjang asida saruk yanabagi damak New Delhi da laikre India Bloc Manipur na changsil lakliba khongthang ase state amade central government na makhata na tabi traba amade irang asigi waroshin purak trabade democratic oiba makhal makha kaya ki Khongjang Changshillagani haina so HARESHWAR GOSHWAMI na makhata na phongdokhe India Bloc ki convener oiba aki Santa Ketimim Santa aduge MPCC ki honorable president Kaisam Meghachandra na Delhi da tang kunmanga da November ki Tatana akoi asugumba Delhi da tawdu protest se si matang le arrangement tawduna lakibani aduga akoi tang tarukta akoi masi pangthokani tawgani Jantar Mantar da protest yamna pak tawga protest ama koi tawgani na tawrambadu karumba inconvenience kharadagi madu amuk yaitho matungda December ki tang 8 sidida akoi Hayeng si akoi pangthokna bagi da mukta chapchana lepe masida India Sarkar na BJP Sarkar na akoi da permission piba pidaba akoi ngamba mawongda angamba mawong amada akoi haiba asugumba protest sit in protest oibiyai atai makhalgi protest oibiyai akoi madu changchanna bagi da makta yenge chapchaba phirep adu lore